ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ 15ꯗ United People's Revolutionary Front of Manipur UPRFM ꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯄꯨꯡ 19ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯡꯃꯩꯕꯟ ꯂꯥꯏꯔꯦꯟ ꯍꯟꯖꯕ ꯂꯩꯀꯥꯏꯗ ꯂꯩꯕ ꯊꯥꯡꯃꯩꯕꯟ United Art and Culture Organization ꯅ ꯁꯥꯐꯣꯡꯂꯛꯈꯤꯕ ꯆꯍꯤ 9 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ National Mental Health Program की मखादा National Health Mission amadi Indian Psychiatric Society Manipur State Branch na sinduna Mental Health Promotion and Suicide Prevention haiba team da kunganipan suba World Mental Health Day palan thoram pangthokre. Promoting entrepreneurship and harnessing untapped potential of geographical indication of Manipur haiba hiramda lamdam asida laiba khutsa haiba entrepreneurs singi nongmagi oiba khananina mifam amangasi Hotel Classic Grand da pangthokre. Mifam aduda Manipur ki Governor Dr. Nazma Heptullah su saruk yari. Nagaland की MP Tokheho Yapthomi na NHIGCL की General Manager ga loinana Union Minister Nitin Gadkari ga unakre. Nitin Gadkari na Dimapur Kohima lambi bu land mari pang na semgatpagi thabak hena khumang saksinanaba thajab pirakre. Manipur की boxing sanaroi MC Mary Kom na Colombia की Ingrid Valencia bu maithiba piduna Women's World Boxing Championship की KG Yankai Mathoi की kanglukta semi final changkre. India की medal ama soidna phangba ngamlagani. Yum the Fazinduna Tamlakba, Jammu amadi Kashmir ki Luchingba ahung asi thadoknaba mari lainaba singna warib laukre. Makoi singa dudi PDP ki hangi MLA Uya Warmir, National Congress ki Nur Muhammad amadi Congress ki Soeb Loveni. Jammu amadi Kashmir tha ni hena laukoi sing lakpada athingba thamlamba adu laukthokre. Adubu Kashmir ki miyamnadi I paw phongnabada thamliba athingba laukthoktuba makhai kanaba leiroi haina nungaitaba ulagli. Prime Minister Libak asida mob lynching gi thabak hengalagliba asida nungnang mapfongdogluba India gi masak nairaba mioi 50 gi mathakta sedition case pansin khibadu handokle haina Bihar Police na phongdokre.